ngasi phongkhiba tungan manipuri sifungsingdagi amasung thokiba thawdo wathoksingdagi maruoibi ipausung myamda thamjagi ahanbada khangtapta sanglakhiba furup khrana lamdam sida mapu saraga yelhaumi masilgi marakta irang thoknaba silibasi khudakta lepkadabani kumza inglising amaga samapan ga humfugi matungda state asida sangsilakhiba furup khrana lamdam sida mapu saraga furup masilgi marakta irang thoknaba silibasi khudakta lepiyu karigumba ngamloidaba oiragana lamdamasi thadolaga makoi gi horakphamda oina satpikro haina Federation of Civil Society gi President TS Manihana phongdorakli hiramasiga mari lainana ngasi ningthem pukri mapalda leiba lup asigi office ta pangtokpa pawmisinga unaba amada Manihana makataraduna state asida haukiba matam khara asida mapalamdagi sanglakhiba furup khrana makoi asi lamdamasigi yelhaumi ni haina claim tawjabagi mathakta state asigi umang wamang kya kokthokpada natana lam kayagi maming phawbu nauna thunjilakli masigi mathakta lamdamasida makoi goeba history phawbu shamlaktuna manipur gi hanadagi leijaraglaba history sing phawba samamnaba pokhanduna furup masilgi marakta asauba irang ama laknaba sili maramasina siguma thawong asi laingaknsu matam sana miyeng sangbiduna lamdamasida pamdaba thawdok sing thoktanaba thabak lakhotpiu maru oina British laingakna lamdamasigi apunba saktam thugainaba samlamba Manipur Land Revenue and Land Reform Act 1960 asi tampak khaktara satna haliba sigi muhutta ek asi singi lamda su satna halu karigumba laingakna singda su satna hanba ngamloidaba oiragana hairib ek asi lamdamasidagi punglo lokthokpiwaiki amaramda ngasigi pawmising unaba aduda sarugya khiba Fox ki Vice President BM Yaimana Makataraduna state asida thokliba mitop ki issue asi mapung fana loisinba ngamnaba state asida athuba matamda NRC satnahanbaga loinana mitop khandokpagi survey ama thuna pangthokpiu maruoina forest area singda anauba khul kya samlakliba matam sana thingaudrabadi lamdamasigi forest area singasi mangkiba yabigi akiba leire maramasina lainga ki horticulture minister letpau hokipna chairman oiduna CM kiba Population Commission Lingbigi Cabinet Subcommittee adusu athuba matamda thabak hauhanbiu hainasu lenga ki pukning singsinki iraiba pauksi dige topa paukrana lenga ki thaksil soibidagi ising phangnadabani postagi mamal hengatpa Congress na yaningdri lenga asigi thaksil thawrang soibidagi haujik Manipur gi miyamna ising phangnadabagi awaba mayoknari nongsudragi ising phangnadabagi awaba miyamna mayoknari basi mamangi lengakta taisinba yaroi uwa pak sana yantit pakaktana tashin bigano tashin basyarot lengak na long term policy ama pakhatabagini BJP gi lengak matamasid lairabagi masing leptane hengalakli haina Manipur Pradesh Congress Committee gi senior spokesperson and Bopenda mitai na pawmising naikre ngasi nungthul Imphal gi Congress bon pawmising unabada makna wapa masi phongdokladuna haujik Manipur gi miyamna National Food Security Act napsa gi makhada piriba seng beneficiary singda sang naina phangan mangamdri miyamna ising phangnadabagi awaba ma mayuknari ngai serasida nungti gi tangai fadana sijinadaba yadraba postagi mamal leptana tangkhalakli haiki makna hai Prime Minister Narendra Modi na senjau paiba miyoi khara khakta kanaba piriba sina maram oiduna leba asida postagi mamal arepa leitana wang tangkhalakli miyoi khara khakta kanaba piba sina maram oiduna Manipur su sogali Prime Minister na India ki capitalist sing maru oina Gautam Adani group ta hena sindong pibana miyamna awaba pirakli haukiba kumza English ngani ga taraga mari dagi leba asida postagi mamal lepa leitana hengalakli Congress lengak matamda napsagi sing lairaba miyamda phongananaba parliament pass tawduna ahong mamalda phonganaduna lakhibani napsagi makhada lairaba miyamda lemna piba PM JKY gi sing adu hokiba kumza English ngani ga kungani to gi December thada loikre aduba Ministry of Food and Public Distribution Government of India na hokiba December kungani panda notification ama thoktuna kumza English ngani ga kunga homdoi gi January dagi kumza English ngani ga kunga homdoi gi December kuntraga matai fawba napsagi sing miyamna phangangadabani haki State singi mari lenaba Principal Secretary sida ai basi role piduna napsagi sing phanganana khan kiba lekrabani napsagi makhada lairaba miyamna piriba sing asi beneficiary singi biometric lawgadabani hairiba sida internet ki khudong chaba phangdaba top mafam singda lairiba beneficiary singdi napsagi sing asi phangdaba taribra maram aduna lenga asina akhanaba thawrang ama lakhatgadabani napsagi sing asi trend marang kaina puraklaga Manipur dana tatatra garida pushilakpadana khajitang pushlakli topa pau khara mu Rahul Gandhi na UK da pikhiba warol adugidamak Hema Malini na akan mamong na yaningdaba phongdorakre
ngasi Rajya Sabha amadi Lok Sabha gi mifam animak nungthil pung ani tabadagi hayeng yumsikesa numit phawba yaithokhibaga loinana ruling amadi opposition party ani gi marakta Rahul Gandhi na UK da satlaga pikhiba warol sing adugidama Rahul Gandhi na India gi miyamda lale haina haijagadabani haibigi akanba irang thokre hiramasiga mari lainana BJP gi MP su oiriba actor Henna ngasi Congress ki MP Rahul Gandhi ki mathakta akan mamong yaning daba wafam sing phong tokre Rahul Gandhi na England salaga laingak paidi BJP ki mathakta amadi Prime Minister Narendra Modi bu hunduna ngangki ba thawdo adumak lebak thibani taseng nama Congress ki lusingba asina mama lebak oidi ba India bu atopa mapalam da salaga mama lebak ki mayukta wangang bai bisi ma ki haknati madu umha ki sumda thabak thawng amani haina Henna na ANI gi news agency ku unaba amada phongdokhibani leba asigi Prime Minister Narendra Modi na India bu malem gi lebak sin mathungna sakang hanana bagi dama akan mathabak thorong kaya leptana pakhalaklingai matamasida Rahul Gandhi na miram gi lebak ta salaga leba asigi mayokta amadi Narendra Modi gi mayokta wangang bai bisi asumanati mana ngangning ba kaya lairabasu parliament ki mifamanung ngang ba yai adubu mapalam da salaga di ngang loidabani haibu wapum thamki nakalamaromda actor Henna na Telugu film RRR amasung Tamil short film Fans Whisper na Oscar Award phanglakpada thakatpa phongdorakre ahanbada RRR film gi original song Natu da Academy gi Award for Best pirakraba matungda short film Elephants Whisper da Best Documentary Award pirakhibani ngasigi budget mifam gi second half yorakpada BJP gi mekedi gi Rahul Gandhi gi mathakta wafam kya phongdokpa horakpada opposition bench ki kambuna mahakna England na piki warul singadu ki matangda kankhatpagi wapam phongdokladuna attack sa thaba horakhibani Rahul Gandhi gi UK khongchata leba adugi Cambridge University da pangthokpa thauram amada Rahul Gandhi na British ki MP singa loina India gi lairiba wathok kya gi maramda khananai naki mifamadura Rahul Gandhi na sinaga tainari bangam khai gi matangda India ga yenari bagi wafam Gases spyware Romadi India gi lawmakers singi mayokta claim kya tawraduna India gi democracy pu hanna yengsin hanna bagi wapam phawba UK da pangthokpa mifam adura phongdok lamba dumak leba sigi miyamna yaning loidaba thawng amani haina Henna na phongdokhi ngasi parliament ki upper amadi lower house animakta BJP gi mekedi gi Rahul Gandhi na India gi democracy amadi leba sibu ikaiba pirambagi wangang singadu gi dama India miyamda lale haina haijagadabani haiba akanba demand tokhibani mifam animakta saungna sarangna tholakpadagi nimit jungba matungpung ani fawa yaithoklaba matungda makatana ngasi nini sanba numit asigi mifam yaithoktuna hayeng mifam amuk hanna sathana ba lakthokibani haina su pausna makatarakli makasa tharak poina to papomana Delhi dagi hene Pak Chaoba Iceberg anina shipping amadi wildlife ta Sokhalakpa yabigi wafam phongdorakre BBC British ki scientist sing na malem gi khwaidi gi Chaoba Iceberg anina matam amadi hekta samudra nga phaba satpa Jahaz sing amadi wildlife laibising da Sokhalakpa yabi kya kiba lairi haina section wafam phongdorakpaga loinana Iceberg ani edugi phibam kupna yengsindunu lairi haina BBC gi report amada phongdorakli hairiba famjilaba asabu unmatumani si sahi kya gi mamangdagi artika dagi soklaga thulakhiba Iceberg ne hairi thiziloi singna Iceberg ani si kupna yengsilaba matungda A81 haina mingthonba Iceberg asi India gi kunung wadiba Delhi gi Pak Chaoba dagi hena Pak Chaoba eduga atopa Iceberg A76A haina mingthonba sina A81 dagi among hena Chaoba Iceberg ne haiba khangmamkhre Khangjin bayai Delhi apun bagi Pak Chaoba si square kilometer lising amaga samriga marfu gomdoi oidibani A81 hariba Iceberg asi sahi sigi January thadagi burn ice shape tagi masetana kairaga tholakhibani atopa A76A Iceberg asidi Pilsner Rone ice shape tagi mamangsagi me thadagi kaiduna tholakhibani masigi matungna samudra gi isel amadi nungsina tapna puraktuna Falkland amadi South Georgia ani gi marakta tawduna leidi A76 Iceberg asigi matangda Professor Merin Darlingda BBC unaba matam hai hairiba unmatum masina aikhoigi hi honpham gi lambi laiduna yumtana lakadaba lambi da sauna athingba piduna masi oithoklaga satpada hangi matamdagi pungkun gi mari hena matam sanghale unmatum adugi manakta naksina sangsinduna yengbada yamna fajaba mongi saktam sing uba phangki Iceberg adugi manaktagi special pipe sizinaduna ising sing makhogi Jahaz ta lokshilaba matungdi ising gi sample sing adu yengsinana ba thabak hore scientist sing na hauji
ꯀꯤꯔꯤꯕꯗꯤ ꯑꯆꯧꯕ ꯑꯥꯏꯁꯕꯔꯒꯁꯤꯡ ꯑꯁꯤꯅ ꯃꯍꯩ ꯂꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯆꯥꯡ ꯌꯥꯝꯅ ꯏꯁꯤꯡꯒꯤ ꯃꯌꯦꯡ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡꯒꯤ ꯐꯪꯁꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯤ꯫ ꯑꯟꯇꯥꯔꯛꯇꯤꯀꯥ ꯔꯣꯛ ꯕꯦꯗꯇꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯒ꯭ꯂꯦꯁꯤꯌꯔ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯌꯥꯎꯕꯅ ꯁꯃꯨꯗ꯭ꯔꯒꯤ ꯖꯤꯕꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯁꯥꯎꯊ ꯖꯤꯑꯣꯔꯖꯤꯌꯥ ꯑꯃꯗꯤ ꯁꯥꯎꯊ ꯁꯦꯟꯗꯋꯤꯆ ꯑꯥꯏꯂꯦꯟꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯐꯤꯁꯔꯤꯁꯀꯤ ꯐꯝ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯃꯥꯔꯛ ꯐꯣꯡꯗꯣꯔꯛꯄꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯧꯕ ꯎꯟ ꯃꯇꯨꯝ ꯑꯅꯤ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯥꯝꯗꯕ ꯁꯥꯐꯨꯁꯤꯡ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯥꯏꯁꯕꯔꯒ ꯑꯁꯤꯅ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯑꯄꯤꯛꯄ ꯑꯃꯗꯤ ꯑꯆꯧꯕ ꯍꯤꯁꯤꯡꯗ ꯆꯥꯎꯅ ꯑꯃꯥꯡꯗ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯥꯃꯤꯁꯤꯡꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯅꯤ꯫ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯇꯥꯔꯤꯕ ꯉꯥꯃꯤꯁꯤꯡꯗ ꯑꯆꯧꯕ ꯑꯥꯏꯁꯕꯔꯒ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯋꯥꯏꯜꯗꯂꯥꯏꯐꯁꯤꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯒꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁꯕꯔꯒ ꯑꯅꯤꯅ ꯀꯥꯏꯊꯔꯛꯄ ꯍꯧꯔꯛꯂꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯀꯪꯐꯥꯜꯂꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯀꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯂꯦꯟꯗ ꯑꯁꯤꯗ ꯂꯩꯕ ꯖꯤꯕ ꯑꯌꯥꯝꯕ ꯃꯄꯥꯡ ꯐꯥꯅ ꯆꯠꯈꯤꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯅꯥꯒ ꯀꯟꯅ ꯎꯪꯈꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯇꯥꯏꯋꯥꯟꯒꯤ ꯑꯍꯥꯟꯕ ꯄꯣꯔꯇꯦꯕꯜ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯤꯅꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯆꯠꯊꯈ꯭ꯔꯦ꯫ ꯇꯥꯏꯋꯥꯟꯅ ꯉꯁꯤ ꯑꯀꯟꯕ ꯑꯣꯏꯅ ꯃꯤ ꯌꯥꯎꯗꯕ ꯑꯦꯔꯤꯌꯦꯜ ꯚꯤꯍꯤꯀꯜ ꯄꯣꯔꯇꯦꯕꯜ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯅꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯗꯨ ꯌꯨꯑꯦꯁꯅ ꯁꯥꯕ ꯌꯨꯀ꯭ꯔꯦꯟꯅ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯣꯟ ꯑꯗꯨꯒꯤ ꯃꯣꯗꯦꯜꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯤꯅꯥꯅ ꯑꯥꯏꯂꯦꯟꯗ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯂꯤꯇꯔꯤ ꯄ꯭ꯔꯦꯁꯔ ꯂꯧꯈꯠꯅꯕ ꯈꯣꯡꯊꯥꯡ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 13.5 ꯂꯩꯕ ꯏꯊꯠ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯤꯅꯥꯅ ꯅꯝꯗꯨꯅ ꯂꯧꯁꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥꯔꯛꯇ ꯑꯀꯤꯕ ꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯩꯉꯥꯛ ꯆꯠꯆꯔꯤꯕ ꯇꯥꯏꯋꯥꯟ ꯏꯊꯠꯄꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯧꯁꯤꯟꯒꯅꯤ, ꯌꯥꯗ꯭ꯔꯒꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊ꯭ꯔꯦꯠ ꯀꯌꯥ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯆꯤꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯅꯁꯨ ꯇꯥꯏꯋꯥꯟ ꯏꯊꯠꯄꯨ ꯂꯧꯁꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯇꯥꯏꯋꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯆꯂꯥꯏꯕ ꯅꯦꯁꯅꯦꯜ ꯆꯨꯡꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟড ꯇꯦꯛꯅꯣꯂꯣꯖꯤꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯄꯨꯕ ꯉꯝꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯆꯤꯅꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯌꯦꯡꯈꯤꯕꯅꯤ꯫ ꯗ꯭ꯔꯣꯟ ꯃꯈꯜ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯋꯤꯁꯕꯦꯠ 300 ꯗ꯭ꯔꯣꯟ ꯑꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯁꯛꯇꯤꯁꯤꯡ ꯌꯥꯎꯔꯤ꯫ ꯇꯥꯏꯋꯥꯟꯅ ꯍꯟꯗꯛ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯁꯤꯡꯒꯜ ꯌꯨꯖ ꯗ꯭ꯔꯣꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯑꯣꯡꯒꯤ ꯗ꯭ꯔꯣꯟ ꯃꯈꯜꯅꯤ꯫ ꯗ꯭ꯔꯣꯟ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯃꯤꯅꯤꯠ 15 ꯔꯣꯝꯇꯃꯛ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯕ ꯉꯝꯕ ꯗ꯭ꯔꯣꯟꯅꯤ ꯍꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯂꯤ ꯄꯤꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯣꯔꯇꯦꯕꯜ ꯗ꯭ꯔꯣꯟ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯍꯟꯕ ꯑꯃꯗꯤ ꯄꯤꯛꯍꯟꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤ ꯄꯥꯏꯕ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯃꯁꯤꯅ ꯑꯃꯨꯛꯇꯪꯗ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯈꯟꯅꯅ ꯁꯥꯕ ꯄꯣꯔꯇꯦꯕꯜ ꯗ꯭ꯔꯣꯟꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯋꯥꯟꯅ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯒꯤ ꯁꯨꯁꯥꯏꯠ ꯑꯦꯇꯦꯛ ꯗ꯭ꯔꯣꯟ ꯑꯃ ꯁꯦꯝꯒꯠꯄ ꯍꯧꯔꯦ꯫ ꯍꯥꯟꯅꯒꯤ ꯗ꯭ꯔꯣꯟ ꯑꯁꯤꯅ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝꯇꯃꯛ ꯄꯥꯏꯕ ꯉꯝꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯗ꯭ꯔꯣꯟ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯂꯤ ꯄꯤꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯆꯩꯉꯥꯛ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯐꯥꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯨꯆꯤꯡꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯃꯊꯧ ꯇꯥꯔꯦ꯫ ꯏꯔꯥꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯄꯤꯛꯄ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯣꯟꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯔꯦ ꯍꯥꯏꯅ ꯁꯥꯃꯔꯤꯇꯤ ꯏꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯋꯨꯃꯦꯟꯁ ꯑꯦꯟड ꯆꯥꯏꯜꯗ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯏꯔꯥꯅꯤꯅ CII ꯄꯥꯔꯠꯅꯔꯁꯤꯡ ꯁꯃꯤꯠ 2023ꯒꯤ ꯃꯤꯐꯝꯗ ꯄꯥꯡꯊꯣꯛꯄ ꯔꯦꯟ ꯏꯟꯐꯣꯔꯁꯤꯡ ꯗ ꯄꯥꯋꯔ ꯑꯣꯐ ꯗꯤ ꯏꯟꯀ꯭ꯂꯨꯁꯤꯚꯅꯦꯁ ꯍꯥꯏꯕ ꯁꯦꯁꯟꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯟꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯟ ꯏꯟꯗꯁꯇ꯭ꯔꯤ CIIꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯥꯔꯠꯅꯔꯁꯤꯞ ꯁꯃꯤꯠ ꯑꯗꯨꯗ ꯏꯔꯥꯅꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯩꯉꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯐꯥꯔꯝ ꯑꯃꯗꯤ ꯀꯣꯑꯣꯄꯔꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯅꯨꯄꯤꯅ ꯂꯨꯆꯤꯡꯗꯨꯅ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯈꯨꯗꯤꯡꯃꯛ ꯃꯤꯗꯜ ꯁꯥꯏꯖ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯇ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯅꯕ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯐꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯄꯤꯛꯄ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁ꯭ꯀꯦꯜ
up tawduna medium size organization onthoknaba hotnagadabani hainisu pausna makhatana phongdokhi makha satharak poina masum losilak poina topa pawmana Myanmar da miyoi kungnithu hatkibigi thaudok military junta na yamna kan yaningdaba phongdokre hadi handakta Myanmar da Buddhist mong ahum amasum nupi ama yauna punamiyoi kungnithu hatkibigi thaudodu pro democracy resistance group ta tainabaki mutta Myanmar military da maral shibadu yamna kan yaningde haina military gi mekedi gi phongdokre hawkiba thangzu numita Myanmar gi namne village da Buddhi monastery compound miyoi kungnithu gi ashibak sang phangkibigi thaudodu military junta na armed resistance mekedi gi yamna kan yaningda phongdokhibani resistance group ki mekedi gi mihat adu Myanmar gi military na sathabani haina adubu military junta gi mekedi gi thawong adu pro resistance group na satakhibani haina yamna kan yaningda phongdokli hauju phawi goina thawdodu kanana satakhibano haiba independence witness amata letri miat asibu satakhiba namnem village ki Buddhist monastery campus asi Myanmar gi capital city Naypyidaw dagi nongpok da kilometer marfurom salagalai area si PAO ethnic minority gi self administration zone gi saru amani Buddhist mong ahum amadi nupi yaw nami kungni to halaga thamlam khibagi thawdo si tha si ahobuga sarukta western Myanmar gi tuan khulsing Myanmari military na misam taraga tret hatkhiba du nupi kya rep satakhiba thawdok tu gi matungdani hawkiba sahi English ngani ga kunga gi February Aung San Suu Kyi gi elected government singtharaga military junta na sasan tawbigi matamdagi laiba duda miat mipun gi thawng kya sathai haina maikei digi yamna kan yaningda phongdokre adubu UN export ki maikei digi di military junta na Myanmar sasan tawkhibigi matamdagi laiba duda civil war ama thokpaga sapmana leire haina phongdokrabani thasi gi hawalakpa sarukta UN High Commissioner for Human Rights Volker Trakna ruling military junta na laiba duda hingsa gi thawng kaya sathari makhoi gi mayokta leiba miyoi kya rathita woina otnaibi gi thawong kya sathai haina phongdok leikrabani swaide adu hausi koina di myam pau si sumatang sai lusinjarage masu myam pun anoba update ngaminasi